Miyeng tabiribasing khwai khudimagpu hanmamuktada pothaminasi KHANGMINASI channel asigi maikaidagi adongi marup kamesur mangangna anobu topic amage iroinana ikoknanu kurumjari amadi taram noksari channel asina mamangda Garvapatigi singna section gadaba haiba topic ama thamjakhraba matungda numittuda makha samtajarakpagi oina Garvapatigi singna chagadaba Chinjak sing haibagi matangda thamjarakki haiduna haijakhibadugi makha sathajarakpoi nangasi thamjariba amadi puduna laksariba topic ni Garvapatigi singi Chinjak habidi miron binupi singi oiba Chinjak ngasigi thamjagadoriba topic ase ai samaksu nupi makti natabanina hiram sigi matangda ai ka hena khangjaruba haijaruba dinachade adomakpo miyamgi habidi agi nuksijaraba viewers sing subscribers singna thambiro khara thuna thambiro habina sing comment kya ama lakudagi soidanamagi thamjagena haijakibadudagi tongan ba larik kharadagi neinajari haraga larik tuda ibiramba yauramba kyado miyamda khangminasi habigi wakalonda pujarakbani hawjik kudol tamjarage ngasigi thamjariba topic Garvapatigi Chinjak kudol tamjage miyeng taminasi Fare tudi ngasigi thamjariba topic asi miyamda lanthokjarage pungning sangna taminasi aina haijarakpada soikiba langkiba yauragasu akhanga hising punamakna comment box da semdok pirakani habagi thajaba thamjabaga loinana kudol tamjarage ahan badi koina khangba yaribasi Garvapati amabu masamau sengna nadi yektana lehengi harabadi khwaidagi ahan bada Chinjak semdokpa haibase yamnamak darkar oi haksang phaba amasung fattabagi fibam wakal asina singba punamak ki Chinjak haibasigi makha yamna poli Chinjak pu niyam chumna chang naina sabu ngamnabadi mi adu laina kyamuktagi kanba amasung ngakthokpu ngamgani asumna tongan Chinjak ki program asigi matung ina sinaba ngamnabadi mama amasung polakadariba masa animaki kanaba yamna fangani maram aduna aikoina ahanbada khanghobu yaba amasung pangthokpa yaribasi ayuk pung 7 9 fawbagi manung asida masamu sengdokpa loiraba sigi matungda chaba yaba uhai khara chaba matungda sangom glass ama thakpasina yamna muk phaba darkar lay aduga ayuki chaklenda salad khara ga loinana salad chaba salad haibadi hingna chaba yaba pot adubu morok amasung ngari yauhandana suba singjugi mawongda salad sembigadabani sita sunatana chini angangusu hanthaba changda khara chaba dum kanai chini angobudi chaba yate maramdi chini angoba toina sarabadi mama amasung angangda calcium walhangani salad ki sakiba sarok adu saktagi kakthana sagadabani numidang gi saklenda sak natraga tal natraga ensang mayam sanariba mongda dum sabibu ki sukaide aduna shitu sunatana uhoi akangba khara ga loinana numidang gi saklen saba ngamlabadi thoine hena kanaba su fangani akangba uhoi gi manungda tongan ba kismis khajur siguma singse sinaba yabada singthaba yai mamangda aina panjakhiba Chinjak ki program asigi matung ina saba ngamlabadi fare ngamdaba tholabadi yaba makai tuna adamak tumgadaba posai sing ensang napi khallaga sabi gadabani vitamin A B E calcium amasung yod ki habidi iron ki saruk yawba potna namna khallaga sabigadabani maramdi hariba masak sing asi walabadi mama amasung angangta masa yamna solakani laina kyamuk polakani tare suba thagi matungdadi saba yabu uhai gi saruk khara numit khudingi soidana sabigadabani ngamlabadi ayuki pung 9 dagina 9 fawbagi manungda uhai khara saraga sangom glass amamam thakpibase yamna fai aduga ayuki saklenda sak hanthana saba ngamlabadi yamna afaba oigani
ꯎꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯤꯍꯣꯝꯗꯤ ꯑꯜꯀꯥꯂꯤꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯌꯥꯎꯕ ꯃꯔꯝꯅ ꯌꯥꯝꯅ ꯆꯥꯕ ꯐꯠꯇꯦ ꯃꯔꯛ ꯃꯔꯛꯇ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯈꯔ ꯈꯔ ꯆꯥꯕ ꯐꯩ ꯂꯣꯏꯅꯅ ꯆꯥꯡ ꯅꯥꯏꯅ ꯌꯥꯝꯅ ꯆꯥꯁꯤꯟꯕꯗꯤ ꯐꯠꯇꯦ ꯑꯋꯥꯊꯕꯤ ꯌꯥꯝꯅ ꯆꯥꯔꯒ ꯏ ꯍꯟꯊꯒꯟꯕ ꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯍꯟꯕ ꯌꯥꯏ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯃꯁꯨꯡ ꯈꯣꯍꯤ ꯆꯥꯡ ꯅꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅꯃꯛ ꯀꯥꯟꯅꯩ ꯃꯔꯝꯗꯤ ꯀꯦꯜꯁꯤꯌꯝ ꯑꯃꯁꯨꯡ ꯑꯥꯏꯔꯟꯒꯤ ꯁꯔꯨꯛ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯑꯐꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯈꯪꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤꯕ ꯆꯥꯕꯗ ꯂꯩꯔꯤꯕ ꯑꯐꯕ ꯄꯣꯠꯂꯝꯁꯤꯡꯁꯤ ꯀꯔꯤ ꯀꯔꯤ ꯑꯐꯕ ꯄꯣꯠꯂꯝꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯪꯒꯣꯝ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝꯗꯒꯤ ꯂꯧꯕ ꯃꯄꯥꯟ ꯃꯈꯟ ꯑꯃꯁꯨꯡ ꯘꯤꯅꯆꯤꯡꯕ ꯀꯣꯠ ꯂꯤꯗꯔ ꯑꯣꯏꯜ ꯌꯦꯔꯨꯝ ꯉꯥ ꯃꯆꯥꯁꯤꯡ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯕꯤꯅꯆꯤꯡꯕ ꯑꯁꯪꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯍꯋꯥꯏꯁꯤꯡ ꯄꯦꯔꯨꯛ ꯌꯦꯟꯗꯦꯝ ꯑꯂꯨ ꯃꯨꯂꯤ ꯒꯖꯔ ꯄꯂꯪꯁꯥꯛ ꯈꯣꯡꯗ꯭ꯔꯨꯝ ꯇꯣꯔꯕꯣꯠ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯆꯥꯕꯗ ꯌꯥꯝꯅꯃꯛ ꯐꯔꯕ ꯆꯤꯟꯖꯥꯛꯁꯤꯡꯅꯤ ꯍꯩꯔꯥꯒꯤ ꯃꯅꯨꯡꯗꯅ ꯑꯪꯒꯨꯔ ꯅꯠꯇ꯭ꯔꯒ ꯀꯤꯁꯃꯤꯁ ꯈꯖꯨꯔ ꯅꯥꯁꯄꯥꯇꯤ ꯍꯩꯒ꯭ꯔꯨ ꯆꯝꯄ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯤꯡꯊꯥꯕ ꯌꯥꯏ ꯃꯍꯤ ꯑꯣꯏꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯃꯍꯤ ꯈꯣꯍꯤ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯁꯨ ꯁꯤꯡꯊꯥꯕ ꯌꯥꯔꯕ ꯆꯤꯟꯖꯥꯛꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯒꯦꯍꯨꯒꯤ ꯄꯧꯔꯞ ꯇꯧꯕ ꯌꯥꯝꯅ ꯍꯧꯕ ꯇꯜ ꯅꯠꯇ꯭ꯔꯒꯅ ꯗꯥꯂꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯆꯣꯏꯗꯕ ꯆꯦꯡꯅ ꯄꯦꯠ ꯄꯦꯠ ꯂꯥꯎꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯒ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯐꯕ ꯍꯦꯟꯕꯁꯨ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯒꯔꯚꯄꯇꯤꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯍꯥꯏꯕꯗꯤ ꯒꯔꯚꯄꯇꯤꯒꯤ ꯆꯤꯟꯖꯥꯛ ꯅꯧꯄꯨꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯔꯣꯏꯗꯕ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯁꯤꯡꯗꯤ ꯑꯩꯈꯣই ꯈꯪꯕ ꯌꯥꯗꯕ꯭ꯔꯥ ꯃꯁꯤꯁꯨ ꯈꯪꯍꯧꯕ ꯇꯉꯥꯏ ꯐꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯥꯔꯣꯏꯗꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯝ ꯊꯨꯝꯕ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯝꯕ ꯍꯥꯏꯕꯅꯤ ꯑꯃꯁꯨꯡ ꯑꯁꯤꯟꯕ ꯄꯣꯠ ꯂꯣꯏꯅꯅ ꯊꯥꯎꯅ ꯅꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯆꯥꯕ ꯌꯥꯝꯅ ꯐꯠꯇꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯒꯔꯚꯄꯇꯤꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯅ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇꯦꯟꯇꯛꯅ ꯊꯝꯖꯕ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯩꯅ ꯆꯤꯠꯇ ꯆꯧꯕ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯛꯇꯨꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯍꯌꯦꯡꯁꯨ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕ ꯉꯝꯕ꯭ꯔ ꯌꯦꯡꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ